ꯍꯧꯗ ꯕꯤꯔꯤꯡ ꯑꯃꯗꯨꯃ ꯊꯝꯕꯤꯅꯕ ꯑꯩ ꯔꯤꯀ꯭ꯋꯦꯁ ꯇꯧꯖꯒꯦ ꯑꯔꯣꯏꯕ ꯏꯁꯩ ꯃꯔꯨꯑꯣꯏꯅ ꯉꯁꯤꯒꯤ ꯌꯦꯅꯤꯡ ꯃ꯭ꯌꯨꯖꯤꯁꯤꯌꯟꯁꯤꯡꯗ ꯗꯦꯗꯤꯀꯦꯠ ꯇꯧꯖꯔꯒ ꯄꯤ ꯄꯥꯏꯕ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯁꯦ ꯌꯥꯎꯁꯪ ꯃꯥꯟꯗꯦ ꯑꯩꯈꯣꯏ ꯂꯩꯀꯥꯏ ꯂꯩꯁꯥ ꯊꯣꯛꯇꯦ ꯑꯩꯈꯣꯏ ꯂꯩꯀꯥꯏꯗ ꯂꯥꯛꯄ ꯇꯜꯂꯤ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯁꯦ ꯌꯥꯎꯁꯪ ꯃꯥꯟꯗꯦ ꯑꯩꯈꯣꯏ ꯂꯩꯀꯥꯏ ꯂꯩꯁꯥ ꯊꯣꯛꯇꯦ ꯑꯩꯈꯣꯏ ꯂꯩꯀꯥꯏꯗ ꯂꯥꯛꯄ ꯇꯜꯂꯤ Mr. Govind, I don't know. I didn't get it.